ngasi phong ki batuan tuan manipuri si phong sing digi maroi bi pau sing myam na thamjage ahan bada irei ba pau si digi phong maroi ba pau khara na myam na thamjage pung mari mobile internet suspend tawani Assam da August kun ga mathoi amasung kun ga nipan mobile internet pung mari thingani hari wafam sa Assam gi Chief Minister Himanta Biswa Sharma na phong doki bagi pung mari Assam na mobile internet suspend tawna buare basi government job ki dam recruitment exam sing ning thina pangtok pungamna ba lauki bini hari Assam government August kun ga mathoi da grade 3 amasung grade 4 from lising kuntra gi recruit tawna ba exam sing pangtokani Madu August kun gani pan su makasa thagani hairibe exam sing aduda candidate lakh taraga mari rom na saruk yagani hairibe numini aduda pangthokadaba exam sing gi matam ayuk pung tara dagi numijung ba pung baro phawba madinung thul pung ani dagi mari phawba pangthokadabani haina Assam gi Chief Minister na phungtoki mana haikibada exam sing ningthi na pangthokpa ngamnabagi damak mobile internet sing exam award hairiba sanging sing adu pangthokpa district sing da suspend tawani wapamasi Assam gi Chief Minister na district sing gi deputy commissioner sing gi pangthokpa virtual meeting amada hakibani pankribe exam sing adu Assam gi district kunga manga pangthokani mobile internet exam manungda thingjilabasu wire internet ti adumak athingma leiroi kariguma Miyoi mana social media da question paper leak oiraklabadi irang sauna lakani maram aduna thorang adu paikhatpani haikhenasu pawsin makhatana phongdorakli Makasa tarak poina to papawmana Awang Nongpok India gi Miyoi singna kanglup naiba wapam phongdokre India gi atai mafam singda leiba Miyoi singna Awang Nongpok state singda leiba Miyoi singna kanglup zat naiba gi mawongda satharakpa thawong singi saru am oina Nasif Akhatar kauba video blogger amana Arunachal Pradesh amasum Nagaland gi Miyoi singbu Karemnaduna wapam kya phongdokre Mangna lamdam sida leiba Miyoi singbu Chinese amadi mi saba Kangbuni haina ki August taraga tarukta upload torakpa Facebook ki video amada Nasif Akhatarna Awang Nongpok state singi Miyoi singbu Karemnaduna noknaki amadi India gi maning makhatamba numitpu matau kamdauna pangthokpagi haibu utki Arunachal Pradesh ki citizen singbu Karemnaduna noknaraga stand up comedians aduna Arunachal Pradesh pu saina haina kauduna akanbu wai kya phungdoki video blogger aduna naga singbu mi saba singni haina phungdoki Mangna South India, Bihar, Uttar Pradesh amasum atai state singda maki video adubo lising humdraga terelak yenghan ki haiki mamang saida Punjab ki Ludhiana da leiba YouTuber amadi gamer Paras official na Arunachal Pradesh amasum Awang Nongpok India gi Miyoi singda kanglup zat naibagi tathiba video ama thagalakpadigi asawa tho ama lakibagi thaudok laikrabani YouTuber adu pharaga Itanagar jail thamki matungna mahakpu Mahakna tauruba thabak sing adugi ngakpiraba matungna thadokhi haide henasu pawsna makhatana phongdorakli makasa tharak poina naharol thodang poksi dige to pawkhrana attest to holiba headmaster singi mathakti action lokatpiu feso school anida attest to holiba headmaster singi mathakti mari lenaba bosema mari education is na action lokatpiu haina Federal Students Organization Kanglai Park feso ki publicity secretary is Priti gi sirul amana apel torakli Sirlasina maka tarak ni bedi feso na satarakpa paring naiba school survey gi maka tarak po ina hoki po August tarada Impal East leiba Yorbung Added High School amadi yangang pokpi da leiba Singtam Government High School asi bosiem na recognize tawdaba private school singi mahiroi sing attest tawba thengnarakhi matang asida Yorbung Government Added High School gi oina class 5 gi 8 phawda tamliba mahiroi taraga mangale aduga recognize tawdabi school anidagi mahiroi maudraga tarukna class 9 amadi 10 de attest tawri recognize tawdabi school sing adudi Young Pioneer Academy Uyumpok pi mahiroi kunga teret amasum Master Sankey English School Irilbungi mahiroi humpuga mapani school asida science ki oza ahum arts ki amadi hena laiti science ki laboratory room equipment singba laiti Singtam Government School gi oina mahiroi marfuga taruk lehauri phaknungda laiba Little Bart unrecognized private school sigi handak bosiemna lawba class 10 gi exam na mahiroi taraga taruk parikha thaki amasum haujna class 10 na mahiroi manga attest tawba thengnarakhi Singtam High School gi oina home science amasum English ki oza wali amadi furniture equipment singsu wali Pesok na matang sida thamning libu wapamdi sarkar na hauji school faganan si mission kana sathariba sida pesok na su
lisang sitna school service atharakpani loinana bosemna recognize tawdaba private school linkat pe yadi haiba khangna unrecognized school mayam ama lairama thengnarakpasi mahairoi khunai gi oina lebakthibani masida parents singna sigumba school singa sidagi section dio amadi mahairoi singbu karbar onthopigano school hangbada niyam sumna hangbiyu yorbung edet high school asi satra matik sana leite masigi diet school asigi headmaster na puning sangdabigi mamitai school hingnaba honabada private school sigi mahairoi attest to honba lebakthibani mahairoi lainaba school amadi SMC na hona haningi masida hesok na sumateng pangjage haide hensu pausna makatana phongdorakli losilakpoina na rol gi thaudang pauksi dige to paung tang myamna thamjaramge UN chief Guterres amadi Turkey gi president Erdogan Zelensky gi unadringai mawoina na Kharkivta Russia na attack to kradi UN gi chief Antonio Guterres amadi Turkey gi president Recep Tayyip Erdogan Ukraine gi president Zelensky ga unatringai mongoina na Russia na Kharkiv te attack tawbadagi miyoi manga siri hain official report amagi matung ina phongtokli Kharkiv region gi head oiriba Oleg Senegugov na haikibada Russia gi lanmi singna misal nipan kapsinduna attack tawrakibada angang ama yauna miyoi ahum sire aduga angang ani yauna miyoi nipana asu apan nangle hari Saine Gogov na makata na hakibada Russia na misal nipan kapsinduna attack sa tharakiba thaudu de building amadi gari kaya amangata thokle Kharkiv region gi khanung sup thangmada lairiba Grasnograd town attack sa tharakiba thaudokta residential building kaya amangata thokiba loina na miyo ani sire duga ania so apanang lahari Kharkiv ta nungti numit khuding gi oina residential area amadi civilian singna lairiba mafam na misal attack tawbagi thawong sing lepa leitana sa tharakli haina senior presidentials at oiriba Mykhailo Podolyak na phongdorakli Ukraine gi nongpok thangba lamdam gi sharu asida akan mamong na khuthokna bagi thawong sing sa thari UN gi chief Antonio Guterres amadi Turkey gi president Recep Ukraine gi western city oiriba Labivta unadringai mawoinana Kharkiv te attack adu sathakibani hari UN gi chief Antonio Guterres amadi Turkey gi president Recep Tayyip Erdogan aniasi marueba blocker ngaktani Russia amadi Ukraine gi marakta grand deal ama sathaduna Ukraine gi sana thanaba mai marong sing export awu yan kiba sida maruena UN gi chief Antonio Guterres amadi Turkey gi president Tayyip Erdogan asobo thaudang lauduna wari sanhalaga Ukraine bu mai marong sing export awu yankibani Russia na Ukraine landa sinba haukiba matamda malem gi lewak yara Ukraine mai marong kayama export tawduna lakibadu thingjin kibani UN gi chief Antonio Guterres Turkey gi president Recep Tayyip Erdogan ga direct oina Ukraine gi president Volodymyr Zelensky ga unaduna wari sanaga dabani hadi masida maru oina grand deal gi matangna khana naina khibaga loinana hojik chathariba conflict asi political yoeba solution ama purakpagi tangai phadaba lairi haidi hensu pausna pali Zelensky na hakibta ma amadi Antonio Guterres anina yamna kana hona bana mara moiraga darka leiba result adu famngamle UN gi chief Guterres irai numita Odessa da lalagani Odessa hariba mafam asi grain export tawnabagi maroiba port ahungi manungda ama oiribani haidi hensu pausna makata na phongdorakle adu hojiko inadi myam paus matang sa lusinjarage masu myam pun anob update ngaminasi and thank you